phone thamlaba matung thaza makhol thokna kapchai kaplingai punsiba phone tawre mapi tai thoktuna phone paikhatle kidawrige sum nang yengambani e aidi yumda leirisidi aigi thamoida le yengingba matamda yengi kayam kuina thambine thaza miyoi bai khoise mapok tarit lak poi haini mapok tarirak thamkini aina miyoi boina poktraso nangina miyoi na pokani kaigumba aina leirang oina poklaba nangi leikol da satkani wangang bayam hairami jani ne tambiba mi malai kanano ne punsiba kauba nungsiba ma is punsiba kauba yam leiko yam hauja sanu ko na amta saurone phasa thokpri yengeba me asumna numituma dum haukre mathangi numita loyana punsibada phone tawre punsibana hingibo hingi kamdawri adum leiri ima hoidi anai yaudam natro yaude ado wam daigi hekta yuge dorage punsiba ai shemi wiramtre isagi aningba pamba kharagi damag mi kiyagi thamoi ka henki adubu china di ngasi aina phangi kaino nang ngairi se ai gyan dadre nanga thazaga yam luna tinadai nang nong ta phazana ibiyo ai maga amuk hanjina babam loyagi wai sing tabada punsibagi mafam dadi braza taba gumle aina mabu mirai biki chebiki mage singba nungsibabu aina mirai ruri ngasidi asingba nungsiba masakhangi ayam ningamaktra punsiba nangina famda so imai thire punsiba di wam tangangda murti gum phone pairi kidawgi punsiba kashu tawdeda ai nawanda siyam ladre ai hanaga manajre yu thaktre college sukari thazadabra imada phone pai halura thazai nangina ko naina khangida thazana aibu yam warokre nang nang da phazana thembi aina haijari basini ai kari haigada banu khangtre ai topam khangtre punsiba loya ai kai gumam da hange hango thazana yaraktrabadi nang kari dawgane kaidi upaile mage ningba pambada iye loida kawu kawi ai chak thangalambane ongdorge ko phone thamle punsiba to fam khangzade kapsi kap ngamda sausi saungamda khalli wa khalda ina thangliba khong thangsibu chumlibra ina to godori base garin loyana gyan tarakpada aina kya da raujab aduga loyana ai mating pamle ichil simakna thazado afam si karamna hairasagi ibo haiba ngamgadawribra loya ai marukne magi damak aina pumnama kathokpa ngamgani adubu aina thazabudi loya da kathokpa ngamgadawribra natraga masibo ai gya soibra ai shoide ai khongthang achumba khongthang ne loya na thazabu mirai biki irak naraba mi amabu kanbibada kariya kaiba leibagene numit adumakta dani college tani loya college keta thaza lakba ngaidana le tanjadu da purnima ga gari thauduna changai purnima ongdai khoba purnima gari khami khalli masina mukai haire jana talli sei da oiba sakta sega loya purnima ge manak changlei purnima na kidawrge loya purnima ai ki mating amta pangbi kai mating no thaza gi matang dani thaza ga doraba purnima ai am phataba nupibu sanapot oina urba misak ama oirur asidi ai khangle asing manungsibadagi henbam ta leiramtre thazana ibu yam nungsibiki ai tana thaoidabani ngasidi awabado ingonda phanglare nangna haininglibase ai thazaga hanagum loinaba pam loya nangna gyan tarakpase yam pai thazana nangtabu lainingoi jaki adubu nangna mangonda sanabiki karimnabiki matamduda
ꯊꯥꯖꯅ ꯀꯌꯥꯗ ꯋꯥꯈꯤꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ. ꯄꯨꯔꯅꯤꯃꯥ, ꯆꯨꯝꯃꯤ. ꯃꯥꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩ ꯉꯁꯤꯗ ꯈꯪꯂꯦ. ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ. ꯊꯥꯖ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯤ. ꯀꯔꯤ? ꯅꯨꯄꯥ ꯑꯇꯣꯞꯄ? ꯅꯨꯄꯥꯗꯨꯅ ꯊꯥꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ. ꯃꯥꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯩ. ꯊꯥꯖꯅꯁꯨ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯂꯣꯌꯥ, ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ. ꯅꯪꯅ ꯊꯥꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯗꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯂꯗꯤ ꯊꯥꯖꯅ ꯀꯩꯒꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯣꯏ? ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯄꯨꯔꯅꯤꯃꯥ? ꯄꯨꯔꯅꯤꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ. ꯂꯣꯌꯥ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯈꯜꯂꯤ, ꯑꯩꯅ ꯐꯠꯂꯨꯗꯕꯅ ꯑꯩꯅ ꯋꯥꯖꯕꯅꯤ. ꯊꯥꯖ ꯅꯨꯄꯥ ꯑꯃ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯕ. ꯃꯁꯤꯗ ꯑꯩꯅ ꯌꯦꯠꯐꯝ ꯊꯣꯛꯂꯤꯕ꯭ꯔꯥ? ꯊꯣꯛꯇꯦ. ꯌꯦꯠꯐꯝ ꯊꯣꯛꯇꯦ. ꯑꯩꯅꯗ ꯃꯤꯔꯥꯏꯈꯤꯕꯅꯤ. ꯃꯥꯁꯨ ꯃꯤꯅꯤ. ꯊꯃꯣꯏ ꯄꯥꯜꯂꯤ. ꯑꯩꯃꯨꯛ ꯄꯪꯕ ꯃꯤꯁꯤꯕꯨ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ? ꯊꯛꯁꯤꯗꯃꯛ ꯁꯣꯜꯂꯒ ꯂꯩꯍꯧꯔꯗ꯭ꯔꯥ? ꯊꯥꯖ ꯃꯃꯥꯟꯅꯕꯤ ꯑꯇꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯔꯅꯤꯃꯥ ꯆꯪꯂꯛꯏ. ꯄꯨꯔꯅꯤꯃꯥꯅ, ꯅꯣꯏ ꯍꯥꯟꯅꯒꯤꯗꯣ ꯊꯦꯡꯅꯩꯌꯦ. ꯊꯥꯔꯤꯛ ꯊꯥꯅ, ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯍꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯊꯥꯖꯒ ꯍꯟꯖꯟꯅꯍꯟꯕꯤꯌꯨ ꯀꯥꯏꯅ ꯇꯧꯔꯛꯏ. ꯅꯪꯗꯤ ꯀꯩ ꯍꯥꯏꯔꯝꯃꯦ? ꯑꯣ, ꯊꯥꯖꯗꯤ ꯃꯤ ꯑꯇꯣꯞꯄ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦꯅ ꯍꯥꯏꯔꯝꯕꯅꯤ. ꯏ ꯀꯥꯔꯛꯇꯅ. ꯏ ꯀꯥꯕꯩ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨꯗꯤ. ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ. ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃ ꯑꯃꯔꯣꯏꯅꯦ. ꯅꯨꯡꯉꯥꯏꯇꯦꯗ. ꯅꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯈꯤꯕ. ꯃꯥꯗꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯈꯤꯕꯅꯤ. ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ. ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯕ ꯃꯤꯔꯅꯦ? ꯊꯥꯔꯤꯛ ꯊꯥꯅ, ꯌꯥꯔꯦꯗ, ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤ ꯀꯥꯟꯗꯦ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯄꯨꯟꯁꯤꯕꯅ ꯊꯥꯖꯗ ꯐꯣꯟ ꯇꯧꯔꯛꯏ. ꯊꯥꯖꯅ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯗ. ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯗ, ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯒꯦ. ꯂꯤꯌꯣ. ꯊꯥꯖ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯀꯣꯛ ꯍꯥꯏꯔꯛꯑꯣꯕ. ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ. ꯅꯪꯒꯤ ꯅꯐꯝꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯕꯁꯨ ꯄꯥꯝꯗꯦ. ꯑꯁ, ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯃꯤꯌꯥ. ꯃꯇꯝ ꯑꯃꯗ ꯅꯪꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯈꯤꯕ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯂꯣꯌꯥꯗꯣ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ. ꯀꯔꯤ? ꯇꯤꯟꯅꯔꯛꯄ? ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯊꯥꯖ ꯄꯨꯡꯉꯛꯏ. ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯑꯩ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯤ. ꯂꯣꯌꯥꯅ ꯅꯪꯒꯤ ꯊꯃꯣꯏ ꯆꯥꯡ ꯌꯦꯡꯅꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯏꯁꯥꯅ ꯌꯥꯅꯤꯡꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯅꯤ. ꯅꯪ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ. ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯈꯤ. ꯑꯗꯨꯕꯨ ꯐꯊꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯈꯤ. ꯊꯥꯖ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯛꯏ. ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯣꯏꯔꯦ. ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯤꯕ? ꯁꯥꯟꯅꯕ ꯅꯠꯇꯦ ꯊꯥꯖ. ꯂꯣꯌꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕ. ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯕ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨ. ꯌꯥꯔꯦ, ꯐꯣꯟ ꯊꯝ. ꯊꯥꯖ, ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯊꯥꯖ ꯀꯞꯅ ꯀꯞꯅ ꯐꯣꯟ ꯊꯝꯈꯤ. ꯈꯨꯗꯛꯇ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯏ. ꯊꯥꯖꯅ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯂꯣꯌꯥꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ. ꯊꯥꯖ, ꯅꯪꯃꯨꯛ ꯐꯠꯇꯕ ꯃꯤ ꯂꯩꯔꯝꯂꯣꯏ. ꯅꯃꯥꯟꯅꯕ ꯑꯃꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕ. ꯇꯨꯀꯠꯆꯩ. ꯑꯩ ꯅꯪꯕꯨ ꯌꯥꯝ ꯇꯨꯀꯠꯆꯩ. ꯊꯥꯖ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯄꯨꯟꯁꯤꯕꯕꯨ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏꯗꯤ ꯄꯥꯛꯑꯝꯃꯣꯏꯅꯦ. ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯔꯛꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ. ꯍꯥꯏꯕꯗꯤ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯨꯟꯁꯤꯕꯅꯤ. ꯊꯥꯖꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯒꯤ ꯃꯐꯝꯗꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯤ. ꯑꯩꯅꯕꯨ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯅꯣꯛꯍꯟꯈꯤ. ꯉꯁꯤꯁꯨ ꯅꯣꯛꯍꯜꯂꯤ. ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯄꯤꯒꯗꯕ ꯃꯤꯅꯨꯡꯁꯤꯗꯣ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯄꯤꯈꯤ. ꯑꯗꯨꯕꯨ
ꯑꯩꯕꯨ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯨꯝ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯑꯅꯨ. ꯂꯣꯌꯥꯗꯤ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ. ꯊꯥꯖꯅ ꯑꯗꯨꯒ ꯁꯤꯃꯁꯨ ꯇꯥꯖꯧ. ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ. ꯑꯩꯅ ꯄꯨꯟꯁꯤꯕꯒꯤꯗꯃꯛ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡ ꯂꯦꯞꯀꯅꯤ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯐꯣꯟ ꯊꯝꯃꯤ. ꯂꯣꯌꯥ ꯃꯪꯒꯨꯝꯂꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯃꯊꯟꯇ ꯈꯜꯂꯤ. ꯄꯨꯟꯁꯤꯕꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕ. ꯑꯗꯨꯒ ꯃꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕ. ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ? ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯥꯠꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ? ꯂꯣꯌꯥ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯔꯛꯏ. ꯄꯨꯟꯁꯤꯕ ꯇꯞꯅ, ꯂꯣꯌꯥ. ꯀꯅꯥꯒꯤ ꯂꯣꯌꯥ? ꯅꯪꯗꯤ ꯅꯇꯥꯠ ꯌꯥꯝ ꯍꯩꯕ ꯃꯤꯅꯤ. ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯀꯩꯅꯣ ꯂꯣꯌꯥ, ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯅꯪꯗꯤ ꯈꯪꯉꯣꯏ. ꯑꯃꯠꯇ ꯈꯪꯉꯣꯏ. ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯍꯜꯂꯨ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯨꯗꯨꯅ ꯄꯨꯕ ꯉꯝꯂꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯟꯁꯤꯕꯗꯨꯔꯣ? ꯊꯥꯖꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯪꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅ. ꯑꯣ, ꯅꯪꯁꯨ ꯈꯪꯉꯕꯣꯏꯔꯦ. ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯅꯤ? ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯣꯏꯕ ꯉꯝꯂꯤꯕ ꯅꯪꯃꯨꯛ ꯉꯝꯕ ꯃꯤ ꯂꯩꯔꯝꯃꯣꯏ. ꯂꯣꯌꯥ, ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ. ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯈꯤ. ꯃꯇꯝ ꯀꯨꯏꯅ ꯑꯩꯒ ꯃꯥꯒ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯩ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯊꯦꯝꯈꯤꯕ ꯊꯥꯖꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯅ? ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯕ꯭ꯔꯥ? ꯃꯔꯨꯞ ꯑꯃꯅ ꯋꯥꯔꯕꯗꯤ ꯃꯔꯨꯞ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯑꯩꯅ ꯊꯥꯖꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯕ ꯉꯝꯖꯈꯤ. ꯊꯥꯖ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔ ꯐꯥꯎꯕꯗ ꯅꯪ ꯆꯠꯄꯤꯈꯤꯕ꯭ꯔꯥ? ꯑꯩꯒꯤꯁꯦ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯁꯨ ꯅꯠꯇꯦ. ꯑꯆꯨꯝꯕꯗꯣ ꯈꯪꯉꯨ. ꯍꯣꯏ, ꯑꯩ ꯊꯥꯖꯒ ꯉꯁꯤꯗꯤ ꯃꯔꯤ ꯂꯩꯅꯔꯦ. ꯑꯩ ꯊꯃꯣꯏ ꯄꯥꯜꯂꯤ. ꯅꯨꯡꯁꯤꯕ ꯈꯪꯉꯤ. ꯑꯗꯨꯒ ꯊꯥꯖꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯃꯨꯟꯕꯁꯨ ꯅꯠꯇꯦ. ꯏꯔꯥꯛꯅꯔꯕ ꯃꯤ ꯑꯃꯕꯨ ꯀꯟꯕꯤꯕꯅꯤ. ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯥꯏꯈꯤꯗ꯭ꯔꯣ? ꯃꯗꯨꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ. ꯅꯪꯅ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯕ꯭ꯔꯥ? ꯑꯝꯇ ꯈꯨꯝꯃꯨꯅꯦ. ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ. ꯊꯥꯖꯒ ꯅꯪꯒ ꯇꯤꯟꯅꯐꯝ ꯊꯣꯛꯄ ꯇꯤꯟꯅꯕ ꯀꯩꯗꯧꯒꯦ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯣꯌꯥ, ꯇꯞꯊꯧ. ꯅꯪ ꯑꯩ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ, ꯂꯣꯏꯅꯔꯛꯄꯅꯤ. ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ. ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ. ꯅꯪꯅ ꯅꯊꯃꯣꯏ ꯁꯦꯡꯉꯕ ꯊꯥꯖꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯕ ꯉꯝꯒꯅꯤ. ꯑꯩꯕꯨ ꯊꯥꯖꯧ. ꯌꯥꯔꯦ, ꯐꯣꯟ ꯊꯝꯃꯨ. ꯂꯣ. ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ. ꯄꯨꯟꯁꯤꯕ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯖꯩ. ꯂꯣꯌꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯇꯥꯔꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ. ꯋꯥꯈꯜꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ. ꯂꯣꯌꯥꯅ ꯁꯥꯎꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯗꯨꯒ ꯂꯣꯌꯥꯗ ꯏꯆꯦꯜꯁꯤꯃꯛꯅ ꯊꯥꯖꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯂꯣꯌꯥꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯊꯥꯖꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ. ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯩꯅꯣ? ꯁꯣꯝꯗꯅ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯂꯩꯔꯤ. ꯃꯊꯟꯇ ꯈꯜꯂꯤ. ꯂꯣꯌꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯅ ꯀꯔꯤꯒꯤ? ꯄꯨꯟꯁꯤꯕꯒꯤ ꯃꯔꯥꯜꯅ ꯀꯔꯤ? ꯂꯩꯇꯦ. ꯄꯨꯟꯁꯤꯕꯒꯤ ꯃꯔꯥꯜ ꯂꯩꯇꯦ. ꯆꯨꯝꯃꯤ. ꯄꯨꯟꯁꯤꯕꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯈꯤ. ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤꯕꯅꯤ. ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯊꯥꯖ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯏ. ꯄꯨꯟꯁꯤꯕ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ. ꯊꯥꯖ. ꯄꯨꯟꯁꯤꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏ. ꯀꯞꯀꯅꯨꯁꯤ, ꯃꯔꯝ ꯃꯣꯛꯄꯅꯤ. ꯀꯅꯥꯅ ꯂꯥꯞꯊꯣꯛꯑꯅꯤꯅ ꯍꯥꯏꯒꯦ? ꯑꯩꯕꯨ ꯀꯞꯍꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯤꯕ? ꯑꯩ ꯂꯥꯟꯈ꯭ꯔꯦ ꯊꯥꯖ. ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯂꯥꯟꯗꯦ ꯄꯨꯟꯁꯤꯕ. ꯂꯥꯜꯂꯤꯕꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯂꯣꯌꯥꯅꯤ. ꯃꯥꯒꯤ ꯊꯃꯣꯏ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ. ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ. ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ. ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ. ꯃꯄꯣꯛ ꯃꯄꯣꯛꯇꯁꯨ ꯂꯦꯞꯀꯅꯤ. ꯅꯪꯒ ꯀꯥꯏꯅꯕ ꯊꯣꯛꯑꯕ ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯅꯤ. ꯊꯥꯖ. ꯑꯩꯒꯤ ꯊꯋꯥꯏ, ꯑꯩꯒꯤ ꯍꯛꯆꯥꯡ, ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯑꯩꯒꯤ ꯊꯥꯖꯕ ꯅꯪꯒꯤ ꯅꯐꯝꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯁꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ. ꯑꯄꯪꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯪ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯅꯪ ꯑꯩꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯅꯨꯡꯁꯤꯕ, ꯅꯨꯡꯁꯤꯕꯁꯦ ꯆꯥꯡ ꯑꯣꯟꯕ ꯉꯝꯂꯕ? ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯂꯩꯇꯦ.
ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ